तसेंग अथुब तंदु लेदा मनपुर सिचुएशन से अथुब मेमोरेंडम से पनगरे अथुब तंदु लेदा पीस पुंसी हाँ की मौसागुना हंजिलू नत्रगदी टेरोरिस्ट थेंगब गमनबी स्पोर्ट्समैन स्पोर्ट्स पर्सन अखोई खुद खुलाई पाइरगा अखोई लांथिनगनी है चप चाना स्टेट तौर मफम मीडिया की थोंदा थमदरी खुदमक्सी करीदगी थोपनो हाइबदु मयामना खंगनर वाफमनी अदुना कुकी की शूजे लौथोकपिगो हाइबनी अदुगा लोइनाना एनआरसीजी यामना थुना इम्प्लीमेंट तौबियो अचना हनबियो हाये अदुगा मरोइना अखोइना मतिक चादबा हाइबजी कइनो हाइबा मतमदा हौजिकती अखोइ प्रजा मिचमजी इचम चमना लेबना अखोइदा करिसु लेते खुलाई लेते अदुना मरम ओरकांदा युमदों खुदिंग रिजनेबल ओइबा केस चेनदबा मियोइ खुदिमुक्ता इंश्योरेंस अमा अखोइना तौरे हाइरगा लाइसेंस लोइन इशू तौबियो हाइबजी आई मयामदा हाइनिंगिबा पोतु अमिछाजीदा अखोइ मरम चाबा मिसिंगदा लाइसेंस इशू तौबियो नंबर 3 पल्ली पाइरिबा लुचिंगबसिंगना खुद थिंजिनबिदुना अथुबा मतमदा वारोइसिन पोबिरबो हाइना खोंट्रेट असि सिनबनी हंदकी इरांग असिदा कनागुंबा मियोइ खरना तोंगा संदोक्तुना नुंसी चनना लेमिनरिबा फुरुप मसलगी मरक्ता येंथिनबा सिलकपबु महाकना यामना कन्ना यानिंगदबा फोंदोके पीसीएल गे माइकैदगी ngasi पिसिनखिबा वाकत चेरोल अदुदा पल्लिबा मरुइबा वाकत सिंगदे अखोइना दाबी असिदा डिमांड तौरिबदी मौसागी मणिपुर की नुंसी चानबा से गायहन बियारोय मणिपुर की टेरिटरी इंटीग्रिटी की मांगन बियारोय मणिपुर द मिसम प्रजागी अदुगुमलब युम कया मई चाइबा मिसम की युम मई थाबसे मसे खुदक लेफनगदबनी लोइना मिसम हात पाइ कोइ पुनमकना लेपकदबनी अदुगा मणिपुर द अदुक खुम अवाब तारबा मतम मसिदा मणिपुर की दमकता थोखरिबा थोबो असे मसिगिसी हाई पावर कमीशन अमना इंक्वायरी तौबिबगा लोइना ngasigi sigumna थोदो असिगी मतौ करमना थोखिबनो हाइबदो मणिपुर मियाम खंगदबनी लोइना शांति हंजिल हलकदबनी हाइबा वाफम कया ngasiगी दाबी असिदा यावरी आई मणिपुर नुसी हाइरदे पीस एंड हार्मोनी की तमकता थबक तौमिनसे अदुगा अथुबा मतमदा मणिपुर स्टेट पीस कमिटी हाइना अमा सेंट्रल गवर्नमेंट की फॉर्म तौरगा it should be represented by all the respective of communities inclusive oiba adungba Manipur State Peace Committee ama leiba targa lei haibse koina thami maramdi Manipur se multi ethnic group oijaba aduna sikumje toina dum thoi adu amu thokta ningai tamakta aikoi Manipur State Peace Committee ama thambio haibse koina taksin khare aduga amana hoji chinau tampak da leiriba singso aikoina Forum for Restoration of Peace na thamjabadi hoji lan toriba thoriba mayam sidi police ama plan ama tawraga phadana tamna dum tawse lan tawi aidana imphal da khoi swaida amaga yumai thana ba threat tawna lambi da thoklaga gari mai thaba mi bu threat tawbasidi madudi aikoi landu aikoi serang na chakre madu please tobigno haibse ichino tampak da leiba mayam da su jing da leiba mayam da su Forum for Restoration of Peace na request tawjari appeal tawjari ichino jing da leiba mayam da su naga waigera kuki waigera hoji ki danjar sida kaibi yaba aduga khana chenaba yaba garai mata wase adung mudu ngang bigno problem create tobigno haibse aikoi Forum for Restoration of Peace ki chap chana du de lepchai laiba sugida leiba mayam si mapalum de lakwa Myanmar de lakwa mayam na ayamba habuchi to bone habi matang da pungji ki matang si obigi susu ko matam da obigi wafam di masi akoi BJP ki susu wai amu de ko melum dia susu wai haba ma mayam kan hai aduga Manipur ki territory integrity di madu liam na thangani kahel wai habi sisu habi aduga Manipur ki territory integrity ki matang sidi mana BJP ki president wai ngai ngasine sai nipani ma so di haido labani haido wafam ma so thandi the territory integrity matang di mana ani da kumba wafam de wa da hai ahan ba haido pada dai du kami di mana kalau kita lihat wali sini matang itu suspension operation subi matang si akoina madu kan hai bukan sudah madu ki chap chapa bakum di adu matang ki ma time ta khumde akoi ki thamjaram ba akoi bapam jadi su di bom su so long ge su sina sadari makai di adu Manipur da makoi ki gaung su tukai sum tawabina asi Manipur ki sekre ji su toi akoi sidai de ji mayam ni to bi adu wasari sing kong sing ada le matam da su mi ke do sina ka da orang ke ga ji yang ni maya ko bang de ha any condition da mai hu any aikoi sida territorial integrity amasung administrative integrity kai su ga yaroi mas da koi compromise to bungam moi haida honorable prime minister na so hai se koi chieng mang koi kusalai koi kanu kusalak na bukon dari ne sida ha se alu go ke ti thausu asangbi sem da ha da ai adul na bukon dari mayam asi ke to bi no santi tambiyo aduga Manipur ki hiram boda Manipur ki integrity da kai pi ha tha da pi asi kam ka asi tha da si anan bi no hai sa hoksu me dai ko sa koi tham da ke asi da harau dai aduga honorable home minister na nasi agi koi ke hoto riba sida agi mahak na haida koi thamu de hisi 22 leiba man mo ko central security ko to siru da haja kan mali 22 ke mari na koi yang budin ko nasi se koi jam su satai na ko se ko yang ngachen ke security pinya na ba ko bona gani hai na ko thalo pi ki masida kadai mo bai ko yang se ko na no nasi dar ke apne ko honorable home minister na ko pi di thalo se ke amna ma ko pi da ko ma ha se ko yang hauji chathari ba koi ki lalong mayam se kan balan mayam se pudakta immediate le pi da kan da
masih lan si langam firang baik yaroi daba bajeng firang baik yaroi daba dumba lana mane na kambira kanda kana dagi ngamena chatori bong haibigi kan siapa tu khala kanda koi khudi mak pungin phatha bira kanda santi purak naba bonamina sai wapam se CPCM gi maike digi masih apel untuk toso Mapandagi changlai pa maroi na chin puti community makoi sena masibu thingna hona bata mahak nagi already 10 kilometer already fencing loi khabani amaso 80 kilometer thaki approval bakso mahak na pija khre haina tumana takira e amaso ekhoi gi Manipur da hojai awana tariba rasan amasung cheng amasung matik aba masi loina tharak na bagi madu mahak sinja khare gas cylinder lising tara Mapandagi Manipur da yamna thu da changlakani amasung kana gumba ha mase kenogi nataba even dealer through da nataba even koi government na kengumba koi outlets ku mahangaga kari kana madra ahang cylinder pubira su ko da paisa pira su lobi yani petrol pump hangna ba asigi mahak already direction pi khare asuma kaya ofam hare world meeting council li oina di ekhoina thamjaram badi hojik Kuki militant na mitay da si awana masi tahali base masi tamakta su ase masi hojik mama scrap toraga makhoi se kena torba organization ni outlaw organization hana declare to bi hai ki mathang da judicial inquiry masi tobiduna masi se kanana masi gi maru oina kanana masi asugumba violence phokan bano amasu solution porakna ba odu thamjage amasu no peace talk santi gi wafam Buki ichini na oiba yaroi karigumba ekoi gi su leiriba militancy mathakta makhoi action lodri bhabada santi gi wafam gang ba jaroi maramdi santi gi wafam hadorok pada points lakani conditions lakani makhoi di khulai paina mapanda hojik su chatli karigumba dugi matang amuko makhoina khut halakagi madugumba wafam lei haiba pura thoiba khudang maksi kari dagi thokpano haibadu mayamna khangnar wafamni aduna kuki gi suje lawthokpi go haibani aduga loinana NRC ji yamna thuna implement tawbiu achana hanbiu haye aduga maroina aikhoina matik chadaba haibaji kaino haiba matamda hojikti akhoi praja mi chamji icham chamna leibana aikhoida kari su leite khulai leite aduna maram orakanda yumtong khuding reasonable oiba case chenna daba mioi khuding muta insurance ama aikhoina tawre hairaga license loina issue tawbiu haibaji ai mayamda hainingi ba potu ami chaji da akhoi maram chaba mi singda hariba license sing issue tawbiu haibaje aina number 3 da palli aduga number 4 dana maroina akhoi gi patient harmony si hanna gi lejar mi ba punsi mahingda hanjanna ba leibak macha ta na punamak si kana na kari de hobno kuki gi chinau su mangai mitei gi chinau su mangai mina inchalaga tawribra kari no gyan ta na masi thidok minaraga manghandraga hanna gi nungsi jana na leiba manipur ama purak na bokhat na bada akhoi se gyan ta minaba chummi haiba wapam duga masida yumpham oiraga number 4 da hanna gi punsi da hanjan hanbiu haibani maroina akhoi miyoiba si hingi haibadu mangai pun thawai khatani hingiba yumai thadok pa haibaje loina mak mangi punsi gi adugum laba thabak tawge hairachu certificate kari kra loina mamangraba miyoiba akhoi hingna bagi thawai puraga jelakpa akhoi se hingi haibadu mangai masi gi damakta maroina relief camp da leriba chinau punamaki magi mafam chaba mafam singda government arrangement tawbire hairaga hanagi punsida hanjanna bo hotnabada yum kaina jingbasi mafam chana thambina ba haina request ma tawjaba Boxing World Champion Laisham Sarita Devina Haikre Madudi Hauzik Manipur da thokliba thodok ase tongan bakanglup ani ki marakta thoklakpa thodokni masina maitai Hindu natraga Christian sing marakta thokpa nate thawang asibu mapalgi media singna lana uhana bohonare haina maral sirakli Infagi DIPR da paumi singa unaba mada lamdamasi ingna chikna lairamba lamdamasibu handaki thawang asina mipum khuding maki pukning kai hele ayak isamakti sanaroi ama oina leijabanina sanaroi singi punsida asuki mati kai hele haike Kuki terrorist singna tamjaraba iramda masida leiriba khutlai paidaba micham kaya da onsinduna nongmai kapsinba yummai thaduna amang ata kaya murum thokhan babu weightlifting ge Dhyan Chand awardee L Anita Chanuna yaningda ba phongdokre Wafama singa se Major Khodalaiba Manipur Press Club ta paumi singa unaba amada phongdokibani Anita na makha taraduna Manipur gi damak achauba thaudang lauduna sanabaki lamda award kaya purakraba Manipur da leiba maitai sanaroi pumna makna nungai taba phongdokpaga loinana mapaldagi changlakpa kuki terrorist singna minungsi leitaba thawang kaya chatharibasi yaningde sanaroi ama oina Imphal amadi Manipur bu aduki matik nungsijai sarkar su thajaba thamjai Prime Minister amadi Home Minister na atubada irang asi loishingani haina adubu madugi ona tainabada matamasuk sangna chatharakpana misi mina hengatle maitai di khutlai paide khutlai paidaba micham kaya da onsilakpasi yengduna leithokloi Sugi kuki lalauba singna macet thugaina ba honari maramasina khoisau naraba sanaroi singso imalai ba kitamak khutta khutlai pairaga kuki terrorist ka chap chana thengnena ba firep lauduna leire haina mahakna makhata ki It is therefore we are earnestly drawing your good self kind attention for implementing points of our memorandum at an earliest in the interest of public. Your regards, L Anita Sanu myself, Dhyan Chand awardee. Number 2, Padam Shri Kunjarani Devi, Laisham Sarita Devi, Arjun awardee boxer. Number 4, Oinam Bembem Devi, Padam Shri and Arjun awardee. Ngangom Sonia Sanu, Arjun awardee.
Olympian, Mayang Lamban Bimolzit, Ajunawati, Usu, Wahengol Sana Sandharani, Ajunawati, Usu, Yumnam Sanatoy, Ajunawati, Usu, Lingwa Bon Susila, Judo Olympian, Mirabai Sanu, and boxing Suranjoy. I question us trying to say, I couldn't Hajari Basida, India Gomena, I could Masamani Kana, problems at home, salt of Viragadi. Now we can have a come with the Vidakadi, I couldn't puncture me was say, India Gomena, I could respect on her. I could contribution to the PB to a say, I could handle second, I would say, I could lend them a period of luxury. तसेंग हायरगा अथुबा मतमदा हुजि तंदु लाइदा दब मणिपुर दा लाइरिबा सिचुएशन से अथु मतमदा अखोगी मेमोरेंडम से दसु पनगरे अथु मतमदा तंदु लाइदा बा यामना पीस ओइबा पुंसी अमा हानगी महौसागुना हंजलन बियो नत्रगदी टेररिस्ट बु थेंगबा गमनबगी दमता स्पोर्ट्समैन स्पोर्ट्स पर्सन अखोइचु खुद खुलाई पाइरगा अखोइ लानथिनगनी हाइबसे सबसाना स्टेट तौरगा लाइ हाइब मफम मसी मीडिया की